Koki militants sing na lepa leitana Manipur da chatharakli ba mihar mipun gi thogdok singbo yaning de ba phongdok pagal loina na lenga ki chap chaba firep ama miyam da khanghalu haina mahiroi kayana chief minister gi Bungalow da thomjindna khongjang changsin khre khongjang ado mahiroi singna kwa kaithel lomdagi khwairamban kaithel lomdagi amadi Imphal East ki konung mamang lomdagi CM Bungalow tamna kholaw kaya lauduna lakhe Mahiroi sing aduna mathau ningthina tawdaba Central Force sing halanko Mitei Meitai hatnaba hotnaba India policy khudakta lepo haibana chingba play card paiduna amadi Manipur gi apunbagi saktam kaiba yaroi haiba kholaw kaya sulawkhe Mahiroi sing aduna chief minister gi Bungalow mamang yokshilakpagi traffic point mapada security personnel singna thattuna thamkhe Tongda Mahiroi sing adugi marakta miyoi khara khangatuna chief minister ga unahankhe Chief Minister ga unabada saruk yaruba Mahiroi amana Manipur da thokliba tha tara manga helaba irang asina Mahiroi sing asi makhutta che kolom paiduna lairik pagadra natraga Manipur kannanaba ihauda saruk yagadra haibasi achawba wahang ama oirakle maram asina state asida peace amasung normalcy laknanaba lengak na paikhatfam thokpa chap chaba thabak lokhatpiyo Amasang Unified Command asi Chief Minister na amuhana paisinduna thabak tawbiyo haiba wafam Chief Minister da demand tawramkhi hairi Chief Minister gi maikei dagi su Unified Command gi authority athubada paisin na bahonagani amasong Mahiroi singi amadi miyam gi awaba koknaba thabak lokhatpasu haure haina phongdorakhi hairi Loina na Mahiroi singna democratic oiba khongjang changsin bada security personnel singna phuba chaiba amadi tan khaiba gi thabak makhata na tawhalloi haibagi thajabasu Chief Minister na pirakhi hairi Haijaramba demand singje satra singje ta sengna haragadi akhoi je hujikse kolom paraga larik tamdora natraga khutta khulai paraga imale baksi gi damakta langthengna doribra haibase akhoi khanbang khangdeba akhoi gi satra singji dasmana samamna leibase ko khanbiu akhoi inthijana phajana larik laisu tamduna laininge Manipur da thaja leiba central post kudima fatte habanate fattaba khara yariba singje tanthokpigo akhoi gi laibakse tangdu laitaba di santi porakna haidi leiba mayam singje phajana ingna singna leiba pame sarnasu smaina akhoi na haibase mana athubada thabak onthora kani ma thabak onthokpa ju haure na haire eba ta sengna akhoi da